Akasbani Imphal Ngangbam Nganthoi na pau pazari. Mera hau songbagi mapung oiba thoram hayeng Imphal gi sana konungda pangthokani. Rajya Sabha MP Ningthau Leisem Basana Zawbuna thoram asi haudokani. Singmi tami anigi nungsi sanabagi mari hena sesin haliba mera hau songbagi thoramda Rajya sigi singi jila sing yauna mafam kayadagi tongan ba kanglup ki miyoy kayana saruk yagani. Mera hau songbagi thoram asi mapung phana pangthoknaba sem saba pumnamak loire. Hayeng pangthokadoriba thoram asida saruk yanabagi damak lamdam asida khundaminariba tongan ba khulgi lusingba sing amadi khunja sing asi numidang sana konungda thonglaba haure. Lusingba sing asi ngasi numidang sana konungda thonglabada Rajya Sabha ki MP amadi Ningthau Leisem Basana Zawbuna makhoi bu haraukta yamna okhi. Manipur Vidhan Sabha Adaksa Thoksom Saitabarta Singna hayeng pangthokadaba mera hau songbaga mari leinana miyamda yaifa paujil pirakli. Mangna hai kumai asina aikhoi masel amaga leinariba mari hena sesinhanba amasung tungi mirol sing nungsinana amasung santi oina leminaba oirasanu. Bharat ki awang nungpok lamdam Manipur da lairiba khwaidagi sauba thumhi sendaba pat ama oiriba Loktak pat yokhanabagi pandamda hayeng Loktak Day pangthokani. Loktak Day ga mari leinana Thanga Kendragi MLA T Robindrona lamdam asigi miyamda yaifa paujil pirakli. Maki paujil aduda MLA na hai Loktak asi awang nungpok lamdamda thumhi sendaba khwaidagi sauba pat amani. Pat asi lamdam asigi miyamgi puksak ama oiribani. Numit asina lakpada aikhoi punna khusamnaduna Loktak pat pungak senduna thamlasi amasung pat asigi sing lunana thamduna mahausa amadi khunai gi phajaba mari adu kaihandanaba thamnabasu appeal tauri. Regional Institute of Medical Sciences RIMS Imphal na sinduna Rashtriya Karmayogi Large Scale Janaseba gi thoramama pangthokre. Thoramasigi sarugam oina tha sigi nipan phawsa thagadaba Master Trainers Training Program asi Kendra Sarkar gi Karmayogi Abhiyan gi makhada pangthokadabani. Haukiba September 19 na Rajya Sarkar gi Land Resource Vibhag na thokiba serol adubu Tamenglongda leiba Civil Society Organization singna yaningdo phongdorakli. Serol adun hai singi lamdamda leiriba mafam sing asi matam kuinagi mamangdagi mafam aduda khundariba phurup singna natki oiba sana kanglongi matung ina ngak senduna lakpani hairi. Numit humni subna sathagadaba mega medical camp ki sarug ama oina Sandel Kaksing amasung Churasanpur Jila da leiriba lanjenariba singi oiba health camp ama Assam Rifles na sinduna pangthokre. Thauramadu Assam Rifles na Indian Medical Association ga khusamna nasinbani. Medical camp pangthokiba mafam sing adudi Sandel gi Jaupi, Churasanpur gi Tuibong Peace Ground amasung Kaksing Jila gi Palel da leiba camp singni. Camp aduda tongan balana layong sing yengbaga loinana hidak langthaksu yenthokhi. Med Department hairi Bharat ki awang nungpok lamdam amasung awang nungsup lamdam singda len yauna akan banung churaba yai. Department asina thadorpa cherol amana hai Jammu Kashmir, Uttarakhand, Punjab amasung Delhi da hayang akan banung churaba yai. Nungsup lomdagi lakpa akan banung sitki matungina awang nungpok lamdam yauna Tamil Nadu, Puducherry, Karaikal amasung Uttarakhand singba mafam singda len yauna akan banung churaba yai hairi. Sama Yangkai Suba Sardar Vallabhbhai Patel gi mapok kumon ningsing thorong ga mari lena ngasi Kendra gi Youth Affairs amadi Sports Mantri Mansukh Mandaviya na Unity March New Delhi da hudokre. Thauramadu mari lena na mantri na hai ngasi hudokliba khongchara si maru oina naha singbu amata oina punsinduna kumang sauksinba amadi mangjil thabaleba amma oina bagi thorang amani. Naha singda mariba punungsibagi wakalun chelhanba haibasi saukhatpa Bharat amagi manglan adubu mangphauna hanabagi khongthang amani. Kendra gi Ngaksal Mantri Rajnath Singh na hairi malemda sel thum phabada mari subada leiriba Bharat ahum suba mafamda leiba ngamlagani. Paumi ama oina horakhiba hanagi Kendra gi Mantri MJ Akbar na iba lairik Astrology in the Mughal Empire kauba lairik phongbagi thoramda mantri na hai haujik Bharat ki honglagliba sel thum gi phibam asida malemda sel thum khwaidagi phaba ahum suba leiba ama oigani haibagi sapsaba thajaba lei. Lakadoriba inkum jali singni kunthani pan phawbada Bharat sel thum phaba ani suba leiba ama oiragani. Bihar Vidhan Sabha gi Mikhal tangkak ani thokna mathang tha November 3 amasung 18 da pangthoklagani. Vote masingna November 13 da thigani. Election Commission of India na ngasi sadasya chani ni phum doi leiba Bihar Vidhan Sabha Mikhal gi matam laukthokibani. Pauloi jare.